ꯂꯥꯡꯂꯦꯟꯅ ꯑꯔꯦꯞꯄ ꯂꯩꯇꯅ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯁꯤꯡꯗꯨꯅ ꯃꯥꯏꯕ ꯀꯣꯟꯖꯣꯗ ꯂꯪꯁꯤꯜꯂꯛꯏ꯫ ꯃꯥꯏꯕ ꯀꯣꯟꯖꯣ ꯃꯌꯥꯗꯒꯤ ꯏ ꯑꯔꯦꯞꯄ ꯂꯩꯇꯅ ꯀꯣꯊꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯏꯕ ꯀꯣꯟꯖꯣ ꯂꯛꯃꯥꯏꯗ ꯒ꯭ꯌꯥꯟ ꯃꯪꯗꯨꯅ ꯍꯥꯏꯊꯈꯤ꯫ ꯂꯥꯡꯂꯦꯟꯅ ꯄꯣꯜꯂꯝꯂꯤꯕ ꯊꯧꯔꯤ ꯑꯗꯨ ꯊꯥꯗꯠꯂꯛꯏ꯫ ꯑꯗꯨꯒ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯑꯒ ꯋꯥꯔ ꯃꯊꯛ ꯑꯗꯨꯗ ꯆꯣꯡꯈꯠꯈꯤ꯫ ꯑꯗꯨꯒ ꯋꯥꯔ ꯃꯊꯛ ꯑꯗꯨꯗ ꯅꯞꯇꯨꯅ ꯂꯥꯡꯂꯦꯟꯅ ꯈꯥꯡꯅ ꯅꯣꯛꯄ ꯍꯧꯔꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯔꯥꯖꯁꯨ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯏ꯫ ꯍꯥꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯥꯡꯂꯦꯟꯅ ꯔꯥꯖ ꯎꯕꯗ ꯋꯥꯔ ꯃꯊꯛ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯏ꯫ ꯑꯗꯨꯒ ꯔꯥꯖꯀꯤ ꯃꯅꯥꯛꯇ ꯐꯟ ꯂꯥꯎꯅ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯔꯥꯖ ꯃꯃꯤꯠ ꯑꯗꯨ ꯏꯊꯛ ꯊꯛꯀꯠꯅ ꯂꯥꯡꯂꯦꯟꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯛꯏ, ꯂꯥꯡꯂꯦꯟ ꯑꯩꯒꯤꯅꯤ, ꯂꯥꯡꯂꯦꯟ ꯑꯩꯒꯤꯅꯤ, ꯂꯥꯡꯂꯦꯟ ꯀꯅꯥꯝꯇꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ, ꯂꯥꯡꯂꯦꯟ ꯑꯩꯒꯤꯅꯤ꯫ ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯔꯥꯖꯀꯤ ꯈꯧꯔꯤꯆꯝ ꯑꯗꯨ ꯃꯤꯜꯂꯛꯏ꯫ ꯔꯥꯖ ꯁꯣꯔ ꯐꯨꯟꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯐ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯔꯥꯖꯇ ꯃꯦꯠꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯅ ꯀꯟꯅ ꯃꯦꯠꯄ ꯍꯦꯟꯃꯟꯈꯤꯕꯅ ꯃꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯄ ꯉꯝꯗꯦ꯫ ꯑꯁꯣꯝꯗꯅ ꯃꯥꯏꯕ ꯀꯣꯟꯖꯣ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯃꯥꯜꯂꯤ꯫ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯂꯦꯡꯕ ꯍꯧꯔꯛꯏ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯄꯥ ꯂꯦꯝꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯃꯥꯏꯕ ꯀꯣꯟꯖꯣꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯛꯀꯤ ꯈꯥꯎꯗꯒꯤ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯌꯥꯎꯕꯅꯤ, ꯃꯗꯨ ꯂꯧꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯀꯣꯟꯖꯣꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯄꯥ ꯂꯦꯝꯕꯅ ꯈꯥꯎ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯕꯣꯇꯜ ꯑꯗꯨ ꯍꯥꯊꯨꯅ ꯂꯧꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯏꯕ ꯀꯣꯟꯖꯣꯗ ꯄꯤ꯫ ꯃꯥꯏꯕ ꯀꯣꯟꯖꯣ ꯏꯁꯤꯡ ꯕꯣꯇꯜ ꯑꯗꯨ パイꯔꯒ ꯃꯃꯈꯨꯠꯇ ꯍꯩꯊꯔꯛꯏ꯫ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨꯗ ꯂꯥꯏꯁꯣꯟ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯑꯁꯣꯝꯗ ꯔꯥꯖꯇ ꯂꯥꯡꯂꯦꯟꯅ ꯈꯧꯔꯤ ꯀꯟꯅ ꯃꯦꯠꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯥꯏꯕ ꯀꯣꯟꯖꯣꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨ ꯂꯥꯡꯂꯦꯟꯗ ꯆꯥꯏꯁꯤꯜꯂꯤ꯫ ꯏꯁꯤꯡ ꯑꯗꯨꯅ ꯆꯣꯡꯕ ꯑꯗꯨꯗ ꯂꯥꯡꯂꯦꯟ ꯀꯟꯅ ꯂꯥꯎꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯂꯛꯃꯥꯏꯗ ꯂꯥꯡꯂꯦꯟ ꯒ꯭ꯌꯥꯟ ꯃꯪꯗꯨꯅ ꯍꯥꯏꯊꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯏꯕ ꯀꯣꯟꯖꯣꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯊꯋꯥꯏ ꯑꯗꯨ ꯆꯠꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯩ ꯊꯥꯗ꯭ꯔꯤ ꯐꯥꯎꯕ ꯌꯥꯔꯣꯏ꯫ ꯅꯈꯣꯏꯅ ꯂꯥꯡꯂꯦꯟꯕꯨ ꯊꯤꯔꯝꯗꯨꯅ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩ ꯍꯪꯉꯨ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯀꯣꯟꯖꯣꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯏꯕ ꯀꯣꯟꯖꯣꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ, ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯣꯠꯅꯧ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯊꯋꯥꯏ ꯑꯗꯨ ꯆꯪꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯒ꯭ꯌꯥꯟ ꯄꯥꯛ ꯂꯥꯛꯄ ꯉꯝꯂꯣꯏ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗꯒꯤ ꯈꯪꯅꯕ ꯍꯣꯠꯅꯧ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯚꯤꯀꯤ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯩ ꯊꯥꯔꯕ ꯇꯨꯡꯗ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯑꯩ ꯌꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯀꯣꯟꯖꯣꯁꯨ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯔꯥꯖꯁꯨ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯑꯗꯨꯃꯛ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯡꯂꯦꯟ ꯒ꯭ꯌꯥꯟ ꯇꯞꯅ ꯂꯥꯛꯄ ꯍꯧꯔꯛꯏ꯫ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯃꯃꯥꯒ ꯃꯄꯥꯒ ꯔꯥꯖꯀ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯏꯆꯥ ꯒ꯭ꯌꯥꯟ ꯂꯥꯛꯑꯦꯗꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯡꯂꯦꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯃꯃꯥ, ꯑꯩ ꯀꯩꯗꯧꯔꯒꯦ? ꯂꯥꯡꯂꯦꯟꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯃꯉꯣꯟꯗ ꯊꯋꯥꯏ ꯆꯪꯂꯦ ꯍꯥꯏꯕꯗꯣ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥ ꯂꯦꯝꯕꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯔꯛꯏ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯄꯥꯅ ꯍꯪꯉꯛꯏ, ꯏꯆꯥꯊꯣꯏ, ꯉꯁꯤꯗꯤ ꯄꯥꯕꯨꯡ ꯋꯥ ꯍꯪꯒꯦ, ꯅꯪ ꯁꯦꯡꯅ ꯈꯨꯝꯃꯨ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯁꯦꯡꯅ ꯈꯨꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯑꯣꯏꯅꯤ꯫ ꯅꯪ ꯄꯥꯕꯨꯡꯅ ꯍꯪꯒꯗꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯠꯀꯦ ꯈꯟꯒꯅꯨ ꯍꯥꯏꯔꯛꯏ꯫ ꯂꯥꯡꯂꯦꯟꯅ, ꯄꯥꯕꯨꯡ, ꯀꯔꯤ ꯋꯥꯅꯣ? ꯂꯦꯝꯕꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯚꯤꯀꯤ ꯍꯥꯏꯔꯤꯁꯤ ꯀꯅꯥꯅꯣ? ꯂꯥꯡꯂꯦꯟ ꯚꯤꯀꯤ ꯄꯜꯂꯛꯄꯗꯨꯗ
humangna pikang kanai masadu nikpa haururai rasta yengaga rasna muharai langlen sengna hayo Vicky hai si kanano mafam singasi sengna Hyderabadi nang na ibu nusi haibado alembani nam thakni nang wari singado ta sengna aikoi haido langlen mamita ira selaga wari singado leba haurai langlena wari singasi matam queen aina lotuna layaklaba wari amakhakne Vicky na aibu yamna nungsiki adubu aina yakhide maramdi aigidi daras ka khangnaki matam aduda aina mangondasu kairakan haiki aigidi khangnaba lay atopa ma yengu haiduna Vicky da haiki adubu Vicky na di yaba kokbu laikide nonga nomagi magi mawang mataw sumsum henjalakhi nongmagi numit amakhakni college da Vicky langlen wam thaike langlen kariwano da Vicky langlen aina nangondasu kairakan haikre aina munungsi haina langlen da Vicky madagi wado aina mamangasu haikre aigidi khangnaba lay haiduna Vicky langlen aisu khangi nangi khangnaba lay haiba ado aise nangi wakhan khallonu haibase heta yadab langlen da Vicky matam mangnabani da Vicky su amathiro nupibu prithibisida ai kaklani da Vicky na apama ama adum thiro matam manganganu da Vicky langlen sangsa sida aina nungsibadi nangkhakni langlen nangkhakni ai nangbu thadokpa ngamloi aina siba tarabasu ai nangi manakta adamuk laigani langlena da Vicky madudi hantak bapoksi magidi khalurano haiduna langlen sauduna chatki Vicky tarak yengtuna laihawi asum tawduna Vicky mayum yauraba matungda mama mapasu Delhi da chapagi thawang tawrami Vicky ki mama ibungo napaga iga thabak amagi Delhi da chatab yadre ado nang dumsi sangam chathokanu ko Vicky hoi ima karisu chathoye asum tawduna Vicky gi mamaga mapaga Delhi da thabak amagi chatkre Vicky jimbanu monokchei aduga mahaki kada changai aduga numidangi matamni Vicky phone lauthurai aduga langlen da kon tawrami langlen phone adu paikhalai hello kana Vicky langlen ai Vicky ni ngaiko ko phone thamgina ai nangonda wai kaya singtoke tawban langlen kariwano da Vicky langlen ai nangonda yam lankhre ado hayengje amta unase ai nangonda karigom khara singtoke tawbani hayengdagi ai nangonda amuk hanna yetlaroi haiduna Vicky na harai langlen da Vicky yare adagi wadi phone adam hairabasu Vicky no langlen malsimatangdi nangna yabiyo ai nangonda hayengdagi amuk hanna yetlaroi ai nangondagi thapna laikrosu laikhrage ado hayengsi madi nangna unabagi ayaba pibiyo langlen fare da Vicky adudi hayengase unarasi Vicky langlen adudi phone thamage ko ai hayeng laaki aduna phone adu thamkhre asumna haina khibagi matung ina langlen katrinda Vicky lakpangairi Vicky gari thaujalai Vicky katrin adu da changai Vicky langlen saunuko aise thabak ama tawruba akhoigi imaga pabungasu Delhi da chaki aduna jumgi thabakai aina loi tawre aduna khara thingtokre langlen kaisu kaidida da Vicky haiduna wari sanarami asumna ngahaklarab matungda Vicky na harai langlen asarbutang koiruse yabro langlen da Vicky yareda koirugumse Vicky langlen ngasi khakni ngasidi aina haibase amutang yabiyo langlen hoi da Vicky na fajana hairabalina koirose ado numitabadi yaro Vicky hoi ni langlen eju khangi haiduna makhoi chingya amada koibala ami aduga chingya du yauraba matungda chingya dagi fajaba sing adu jengami Vicky na harai langlen fajadra
ꯆꯤꯡꯌꯥꯁꯤ ꯂꯥꯡꯂꯦꯟ ꯗꯥ ꯕꯤꯛꯀꯤ ꯐꯖꯩ ꯑꯗꯣ ꯍꯜꯂꯁꯤ ꯊꯦꯡꯉꯅꯤ ꯕꯤꯛꯀꯤ ꯉꯥꯏꯈꯣ ꯂꯥꯡꯂꯦꯟ ꯉꯥꯛꯇꯪ ꯂꯩꯒꯤꯁꯤ ꯌꯥꯝ ꯉꯜꯂꯤ ꯍꯥꯏꯗꯨꯅ ꯍꯩ ꯃꯍꯤ ꯄꯨꯊꯣꯔꯛꯏ ꯍꯩ ꯃꯍꯤ ꯑꯗꯨ ꯂꯥꯡꯂꯦꯟꯗ ꯄꯤ ꯂꯥꯡꯂꯦꯟ ꯗꯥ ꯕꯤꯛꯀꯤ ꯑꯩ ꯊꯛꯅꯤꯡꯗ꯭ꯔꯦ ꯌꯥꯔꯦ ꯉꯁꯥꯏꯁꯨ ꯃꯌꯥꯝ ꯆꯥꯁꯜꯂꯛꯏ ꯕꯤꯛꯀꯤ ꯂꯥꯡꯂꯦꯟ ꯄ꯭ꯂꯤꯖ ꯁꯦ ꯊꯛꯑꯣ ꯍꯥꯏꯗꯨꯅ ꯍꯩ ꯃꯍꯤ ꯑꯗꯨ ꯂꯥꯡꯂꯦꯟꯗ ꯄꯤ ꯂꯥꯡꯂꯦꯟ ꯍꯩ ꯃꯍꯤ ꯑꯗꯨ ꯊꯛꯈ꯭ꯔꯦ ꯍꯩ ꯃꯍꯤ ꯑꯗꯨ ꯍꯦꯛ ꯊꯛꯄꯒ ꯂꯥꯡꯂꯦꯟ ꯃꯀꯣꯛ ꯉꯥꯎꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯋꯥꯟꯊꯔꯛꯏ ꯕꯤꯛꯀꯤꯅ ꯂꯥꯡꯂꯦꯟꯕꯨ ꯄꯥꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨꯗ ꯍꯥꯞꯆꯜꯂꯤ ꯑꯗꯨꯒ ꯃꯌꯨꯝꯗ ꯄꯨꯔꯛꯏ ꯃꯃꯥ ꯃꯄꯥ ꯗꯦꯜꯂꯤꯗ ꯆꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯕꯤꯛꯀꯤꯅ ꯂꯥꯡꯂꯦꯟꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯏ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯥꯡꯂꯦꯟ ꯒ꯭ꯌꯥꯟ ꯇꯝꯅ ꯂꯥꯛꯏ ꯑꯗꯨꯒ ꯕꯤꯛꯀꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯝꯕꯗꯨꯗ ꯂꯥꯡꯂꯦꯟ ꯄꯥꯈꯠꯂꯦ ꯂꯥꯡꯂꯦꯟ ꯗꯥ ꯕꯤꯛꯀꯤ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯕꯤꯛꯀꯤ ꯂꯥꯡꯂꯦꯟ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯑꯐ ꯐꯠꯇ ꯈꯟꯊꯍꯧꯗ꯭ꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯂꯥꯡꯂꯦꯟꯅ ꯗꯥ ꯕꯤꯛꯀꯤ ꯆꯪꯁꯤꯜꯂꯛꯀꯅꯨ ꯗꯥ ꯕꯤꯛꯀꯤ ꯆꯪꯁꯤꯜꯂꯛꯀꯅꯨ ꯕꯤꯛꯀꯤ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯂꯥꯡꯂꯦꯟ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯑꯣꯏꯌꯦ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯂꯥꯡꯂꯦꯟꯅ ꯗꯥ ꯕꯤꯛꯀꯤ ꯆꯪꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯂꯩꯒꯤ ꯒꯝꯂꯥ ꯑꯃ ꯂꯩꯔꯝꯃꯤ ꯂꯩꯒꯤ ꯒꯝꯂꯥ ꯑꯗꯨꯅ ꯕꯤꯛꯀꯤꯒꯤ ꯃꯀꯣꯛꯇ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯝꯃꯤ ꯂꯩꯒꯤ ꯒꯝꯂꯥ ꯑꯗꯨꯅ ꯊꯣꯝꯃꯛꯄ ꯑꯗꯨꯗ ꯕꯤꯛꯀꯤ ꯃꯀꯣꯛꯇꯒꯤ ꯏ ꯑꯔꯦꯞꯄ ꯂꯩꯇꯅ ꯆꯦꯟꯊꯔꯛꯏ ꯑꯗꯨꯒ ꯂꯛꯃꯥꯏꯗ ꯍꯩꯊꯈꯤ ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯨ ꯑꯣꯔꯣꯡ ꯑꯣꯔꯣꯡ ꯑꯣꯟꯈꯠꯇꯨꯅ ꯈꯞ ꯆꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯕꯤꯛꯀꯤꯅ ꯂꯥꯡꯂꯦꯟ ꯑꯩꯅ ꯁꯤꯕ ꯇꯥꯔꯕꯁꯨ ꯑꯩꯗꯤ ꯅꯪꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯂꯥꯡꯂꯦꯟ ꯂꯥꯡꯂꯦꯟ ꯍꯥꯏꯗꯨꯅ ꯕꯤꯛꯀꯤ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯑꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯃꯁꯥ ꯑꯗꯨ ꯍꯨꯃꯥꯡ ꯀꯥꯡꯕ ꯍꯧꯔꯛꯏ ꯀꯩꯗꯧꯗꯨꯅꯣ ꯈꯪꯗ꯭ꯔꯦ ꯂꯥꯡꯂꯦꯟꯅ ꯕꯤꯛꯀꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯕꯤꯛꯀꯤꯒꯤ ꯀꯥꯔꯗ ꯍꯥꯞꯆꯜꯂꯤ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨ ꯂꯥꯡꯂꯦꯟꯅ ꯊꯧꯕ ꯍꯧꯔꯛꯏ ꯆꯤꯡꯌꯥ ꯃꯊꯛꯇ ꯂꯥꯡꯂꯦꯟꯅ ꯊꯧꯒꯠꯂꯛꯏ ꯑꯗꯨꯒ ꯀꯣꯝ ꯑꯃ ꯇꯧꯏ ꯌꯣꯝꯄꯥꯛꯅ ꯑꯗꯨꯒ ꯕꯤꯛꯀꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯆꯤꯡꯌꯥꯗꯨꯗ ꯐꯨꯝꯖꯜꯂꯤ ꯑꯗꯨꯒ ꯕꯤꯛꯀꯤ ꯃꯃꯤꯠ ꯑꯣꯔꯣꯡ ꯑꯣꯟꯈꯠꯇꯨꯅ ꯂꯥꯡꯂꯦꯟꯗ ꯌꯦꯡꯉꯛꯏ ꯂꯥꯡꯂꯦꯟꯅ ꯂꯩꯕꯥꯛ ꯑꯗꯨ ꯍꯥꯞꯆꯤꯟꯕ ꯍꯧꯔꯛꯏ ꯕꯤꯛꯀꯤ ꯆꯤꯡꯌꯥꯗꯨꯗ ꯐꯨꯝꯖꯜꯂꯒ ꯂꯥꯡꯂꯦꯟ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯑꯒ ꯊꯨꯅ ꯂꯥꯛꯈꯤ ꯃꯁꯤꯅꯤ ꯋꯥꯔꯤ ꯍꯥꯏꯕꯕꯨ ꯑꯩ ꯃꯤꯍꯥꯠꯄꯤꯅꯤ ꯕꯤꯛꯀꯤ ꯑꯩꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯅ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯂꯤꯊꯣꯔꯛꯏ ꯂꯥꯡꯂꯦꯟꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯁꯨꯡ ꯕꯤꯛꯀꯤ ꯑꯉꯛꯄ ꯐꯥꯎꯏ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯍꯥꯏꯕꯗꯨ ꯀꯧꯔꯨꯔꯕꯅꯤꯅ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯀꯨꯟꯖꯣ ꯃꯈꯣꯏ ꯎꯅꯕ ꯆꯠꯂꯝꯃꯤ ꯂꯥꯡꯂꯦꯟꯅ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨ ꯂꯥꯡꯂꯦꯟꯗ ꯍꯥꯏꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯕꯤꯛꯀꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯩ ꯊꯥꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯥꯏꯕ ꯀꯨꯟꯖꯣꯅ ꯍꯥꯏꯔꯛꯏ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯩ ꯊꯥꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯃꯍꯥꯛ ꯃꯩ ꯊꯥꯒꯗꯕ ꯃꯤꯁꯛꯇꯤ ꯂꯥꯡꯂꯦꯟꯅ ꯃꯩ ꯊꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯂꯥꯏꯔꯥꯝꯂꯦꯟꯅ ꯇꯤꯟꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯩ ꯊꯥꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯁꯞꯇꯔ ꯀꯌꯥ ꯇꯧꯔꯛꯈꯤꯅꯤ ꯍꯦꯛꯇꯃꯛ ꯃꯩ ꯊꯥꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯀꯨꯟꯖꯣꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯑꯁꯨꯝꯃꯥꯏꯅ ꯋꯥꯔꯤ ꯁꯥꯅꯤꯡꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯡꯂꯦꯟ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯅꯨꯄꯥ ꯈꯣꯟꯖꯦꯜꯗ ꯅꯣꯛꯄ ꯍꯧꯔꯛꯏ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯤ episode 4 ꯍꯌꯦꯡ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯣꯏꯖꯔꯅꯤ ꯋꯥꯔꯤꯁꯤ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯉꯥꯝꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯀꯥꯏꯅꯔꯁꯤ